ipa ipu ima ibelsina kuthokhiba mafamni hainasu khangnari loinana kangla haiba konum asi leibak asigi lairen pinaidabi kayagi naupham takhiba senglaba laifam kayana thallaba adugumba senglaba taibang pai mapugi fambi oikhraba asibo matam kuina British ki sipai singna phonetnaraba kuire ibudo pakhambagi phiran chingthakiba sahi sani tarahumdoi asi sipai butna neduna mafam asigi senglaba laifam kaya mangthokuna thanambadagi Thangjam Monoroma bu ijat manghalaga hati kiba matung lebaki miyamna ima tara nithoigi ajoba sacrifice asigi tum induna lebaki ram thokibadu miyam pungbana unakhare amadi khangnakhare aduga hangana amutang yeminarabadi miyamna ningsingbigani apunba luki luching makhada haukiba ihau aduda miyamgi dimandi Abaspa 1958 haiba asi pura lokthokadabani amadi hairiba sipaida mi hatpa migi thawai lawba ngamba piriba asigumba ain asi pura repeal tawdabani haiba asi miyamgi khorawi adubu hairiba ain asi repeal tawbagi mahutta review tawragani haiduna Jiban Reddy Committee haiba team ama yamna thuna imphanda lakhi Makoina Praja Miyamda Abaspa 1958 matanda apaba mot phongdokpiyo team asiga unabiyo haiduna lawki apun balumna haiba committee asibu boycott tawki aduga laiba asigi civil society ukil sindikamo akang hai kaya ama apun balumna boycott tawkiba mapang asida yobi kide aduga atubada Prime Minister Manmohan Singh Ipada November thada latuna Manipur gi Chief Minister o Ibo Isingda so azoba ama sinabiduna sahi jani tara hundoi sipai gi put makhada leiruraba laifam konum asidagi lokthokhi loinana matamdugi Chief Minister Ibo Bina Imphal konba constituency tarit ki mafamdagi apaspa lokthokhi aduga imasingna phi thongdana Indian sipaising take our face rape us aikhoi manoroma gi mamangaktan haiduna law thongduna tension na langhatkiduna wanthakiba miyam ayamba uhawi aduga ngarang nahanta mon haiba Nagaland gi samjakraba district amada civilian tara maribu Indian sipaisingna khudakta kaptuna hatiba amuk hana awang mukoklamgi sinising amachung miwoibagi hak kannanga naba khotnariba human rights ki malem oiba amadi UN gi makhada hak ki punsirol senariba loop amadi institution kaya amana Abaspa 1958 ki mayogda lepalaitana sansiliba ihosing asiga sangdam na bangthokpara Nubi khunai oiba nubi mafam asi malegi kuwari da laidabara India ge Supreme Court na Manipur ge sathiraba lami singna head encounter haiduna sachingna barungei kapnabada punsit pithamna kraba kayagi imung manung awaba kaya mayongna hawrabi lukha wa hawrabi kayana hawjikti hingbagi hak haida sida kathokuna mioi lising amaga sangwa kunipal gidama India da nate malemi UN gi kodung yogna mioi bagi hingbagi hak haida sigidama tungi kunsi thenari Manipuri nupi oibi kaya ama asidi makoigi itihas leitabara aikoigi leibak asida ngasi phawa khangna nainadirba am conflict haiba asi karino haiba conflict asigi tungi saktam kari oigani aikoigi ihok kaya ama kadai da leiri kadai yaure mati phonglabara tumina leifam thokpara nupa nupi khetnaba kana kadai da leiri Kanglagi nungchuk thongda ima tarani thoigi nut protest asina kunai asigi amadi tunggala kadawba
ꯄꯨꯟꯁꯤꯔꯣꯜ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯅꯧꯕ ꯂꯩꯁꯝꯂꯣꯟꯒꯤ ꯆꯜꯂꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨ ꯀꯔꯤꯅꯣ, ꯀꯔꯤ ꯑꯣꯏꯐꯝ ꯊꯣꯛꯄꯒꯦ ꯍꯥꯏꯕ ꯑꯁꯤ ꯃꯤꯌꯥꯝꯅ ꯀꯨꯞꯅ ꯈꯟꯅꯕ, ꯑꯆꯧꯕ ꯋꯥꯈꯜ ꯈꯟꯅꯕꯤꯌꯨ ꯍꯥꯏꯅ ꯍꯪꯒꯠꯆꯔꯤ꯫ ꯏꯔꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤꯂꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯅꯩꯅꯕꯤꯌꯨ꯫ ꯂꯣꯏꯂꯝ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕ, ꯅꯨꯡꯇꯤꯒꯤ ꯎꯅꯔꯨꯕ, ꯉꯁꯤꯃꯛ ꯊꯦꯡꯅꯗꯨꯅ ꯂꯩꯔꯤꯕ, ꯈꯟꯅꯗꯨꯅ ꯌꯦꯡꯕꯤꯗ꯭ꯔꯕ ꯋꯥꯐꯝꯂꯥ? ꯃꯍꯥꯛꯀꯤ ꯋꯥꯍꯟꯊꯣꯛ ꯃꯥꯡꯈ꯭ꯔꯕꯔꯥ? ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯌꯨ꯫ ꯊꯧꯔꯝ ꯑꯁꯤꯗ ꯏꯔꯩꯆ ꯃꯤꯌꯥꯝ, ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯗꯤꯐꯦꯟꯗꯔꯁꯤꯡꯗ ꯍꯤꯡꯁꯥ ꯆꯠꯊꯅꯕ ꯍꯣꯠꯅꯕ ꯀꯥꯡꯂꯨꯞ ꯉꯁꯤ ꯃꯃꯤ ꯇꯝꯂꯛꯂꯕꯔꯥ? ꯍꯤꯡꯁꯥ ꯍꯥꯏꯕꯁꯤ ꯅꯨꯡꯇꯤꯒꯤ ꯊꯧꯗꯣꯛ ꯑꯣꯏꯔꯕꯔꯥ? ꯑꯩꯈꯣই ꯉꯁꯤ ꯀꯗꯥꯏꯗ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯊꯤꯗꯣꯛꯃꯤꯟꯅꯅꯕ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯏ-ꯅꯣꯠ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯥꯏ ꯈꯨꯝꯅꯖꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯝꯖꯔꯤ꯫ Anti-Repression Day ꯊꯧꯔꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕꯤ ꯁꯣꯛ 2004ꯒꯤ ꯖꯨꯂꯥꯏꯒꯤ ꯇꯥꯡ 15 ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯒꯦꯠꯇ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯤꯈꯤꯕꯤ ꯏꯃꯥ 12ꯒꯤ ꯃꯔꯛꯇ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ